पाउसदे युमफम ओइबा मर ओइबा पाउ खरा अपडेट तौजरी मतम गच्चुना पमोंगदा मोइरांगी INA मर्टियस कॉम्प्लेक्स सेमगलगनी चीफ मिनिस्टर INA मर्टियस मेमोरियल कॉम्प्लेक्स मोइरांग अमसुंग मसिगी नकलदा लेरिबा गाड़ी पार्किंग असि तुरिसिंग मफम असि लाकपदा खरोंग चानदबगिदम मतम गच्चुना पमोंगदा सेमगलगनी आइना चीफ मिनिस्टर दोंगथोंबम बेरेना फंगदोखरे मणिपुर की आर्ट एंड कल्चर डिपार्टमेंट सिंदना पांगथोखिबा INA मर्टियस मेमोरियल कॉम्प्लेक्स मोइरांग इंडियन नेशनल आर्मी की फिरान चिंखटखिबगी 93 सुबा पालन थौरमदा सरुक जाखिबा चीफ मिनिस्टर आई INA की एडवांस हेडक्वार्टर ओरंबा मफम असि तुंगी मिरोल खंगौननबगिदमक प्रिजर्व तौनदबगी सेमका सागलिबा असि हेन चाकथोकनदबा मसिगे अकोइबदा लेरिबा मियोइसिंगा वरि सानरे अकोइबगी मियोइसिंगनासु लम खरा पिथोके आइना यानरे INA एडवांस हेडक्वार्टर ओरंबा जुमदुगी मफुना सही क्या से जुम अतुबा मतम अदु लेरंबा फिल्मदा टेक कायदना थम्पिरंबा असि यामना थागनिंगाइने BJP लेखक असना फाइकलबा नमित चामने के प्रोग्राम की मनुंग इंडिया के होम मिनिस्टर अमित शाह INA एडवांस हेडक्वार्टर्स दा मीटर सामगा हुमफुगा मगा वांगबा INA की फिरल पाहनना बथावांग यावरे माफम असदा गेस्ट हाउस अमसादना INA की मरमदा थिजिनबा थांगिंगबा सिंग लाकपदा अमदि टूरिस्ट लाकपदा लाइव याना बथावांग तवरगनी मान मखा हाई मणिपुर की INA की आर्मी ओइकिबा मरैबाक निंगबा मियोइ मरफुदरा तरुकी मसा मसु सिंगना ngasiगी असिगुंबा थरमदा सरुक यारमदबा असि यामना नुंगाइते मदुंग दाबा धरम सिंगदा चेपाउ फिदना सरुक यानबियो INA मतेंग पांग लाखिबा जाफान लानमी सिंगी मसा मसु सिना मखोइगे मपा मपु सिंगी थबकदि मणिपुर लाक्तुना थेचिले असुनाइ खोइनसु इपा इपुगी खोंगुल थीबा मथौ ताइ धरमददा सरुक याखिबा मोइरांग एसिगी एमले थोंगम शांतिना हाय नेताजी सुभाष चंद्रना इंडिया थादोक्तुना चटखरगा जापानदगी INA सेमदना मणिपुर यौरक्लबा मतुंगदा मोइरांगदा INA की फिराल जुंगमद्रबदी कुमजा लिसिंग अमगा चापनिफुगा तरेट के अगस्त 15 इंडिया मनिंग तमलमदबसु याय INA की थौना फरबा मरैबाक निंगबा आर्मी सिंग अदुगिदमक सेमेट्री अमा INA कॉम्प्लेक्स असिगा नगनबा मफमदा चाननबा चीफ मिनिस्टर की पुनिंग चिंगसिनके थारुमदको मरी लेना नेताजी सुभाष चंद्र बोस की 115 सुबा वर्ल्ड एनिवर्सरी अमदी 93 सुबा आजादी का अमृत महोत्सव की पौजल पुदन सरकदाबा मसागी सही तरह दंगारिबा अरब बर्ड वाच की साइकिल रैली अमसु INA की मर्टियस मेमोरियल कॉम्प्लेक्स के तगिलाम थागे बौना कैथेल परिंग द गाड़ी खांबा थिंगबगी याथंग फागी तारे इम्फाल म्युनिसिपल कॉर्पोरेशन IMC ने मियाम की चाथोक चासिंदा खुदों चाहनबगिदमक पाइना पौना कैथेल अमसुंग थांगल कैथेल परिंग द गाड़ी खांबगी अथिंगबा थंगरबजो हाइबा लंबीसिंग असिदा हानदगी तादना मियामना लेतन अदुमक गाड़ी खामचनबना कॉर्पोरेशन असिगी याथंग फागी तारे लंबी परिंग असिदा दुकान फम लिबसिंग अमरी पोट लेबा लागलिबा मियामना IMC की अथिंगबगी मेक्ता हानागुमना अदुमक गाड़ी खांबा थेंगनरे हानदी IMC की मखादा तोंगन तोंगन बा NGO सिना टिकेट तुदन पोसे लेबा लागपा अमसुंग दुकान माफुजिना पोरकबा टू व्हीलर अमदी फोर व्हीलर सिंग मागी मफमदा खामलंबने अथवा IMC ना अथिंगबा थंगखरबा मतुंगददी नौमनिनी खक अथिंगबा सि इलमलगसो मतुंग दारकपददी IMC की मखादा लेबा NGO अमतन टिकेट कक्तना मनिंग मखा तमना खांबा थेंगनरे IMC की अथिंगबा असिगी मयुक्ता मियामना मनिंग तमना गरी खामलेबा असिदा कनानासु अथिंगबा पीदबा असिन IMC ना मियाम की याय फनबा केदमक थोकलेबा ऑर्डर असि मियाम की अपामबगी मुक्ता लैरबा हाइबसि वांग ओइरे चोइना खुंदारिबा ई मरिसिंग पुंचिनरबा मतम ओइरे मणिपुर की वांगमद चोइना तारिबा अखोइगी ई मरिसिंग अमतोइना फुंचिनदुना अगनबा पांगल अमा सागतबगी मतम अदु हाउजिक चपचाना ओइरे आइना कोलिशन फॉर इंडिजिनस राइट्स प्रोटेक्शन सेरका मणिपुर के प्रेसिडेंट सर रेंड्रो थॉक्सोमना फोंदोखरे वाफमसिंग असि इरमदम कनबा अपनबा लोप एकलना सिंदना कोनंग ममांगता लैफा इबोय मसुमांगलिला संगलेंदा हायेंगिदमक येलोमी एकोइ फुलसी आइबो वखलोंदा पांगथोकिबा सजिबु खुदोल तंबा एगी खोंगुल लीबगी थारोमदा फोंदोखिबनी थारोमदुदा मोरे जिरी जाउना मणिपुर की मपानदकी लाकपा मणिपुरी सिंगदसु असंबा खुदोल पीदुना इकाई खुमना बदके थारोमगा मरी लेना समरेंद्रोना मखातना हाय इकलना सिलिबा थारोम असिना लापथोकना लाइमिनरिबा इगी मरी सिंगबु पुन्ना उनदना पुकमेन पावमेनबगी मतमबा फांगले खुनाय असिदा हौजिक मणिपुरी सिंग मुटखेगद्रा आइना चाउना बि पाइबा लैनरे अदबा मपानदा लैरिबा इगी मरी ओइरिबा सिंगना पुंचिलकपा तारबदी कनबा ngamgani हाइबगी थाजबा लै मणिपुर खुंदारिबा फ्रोप सिंग की लोल नाट अमदि चनबि सिंग तमना तमना मांगसेलकले इंडिया की नेशन अम सागतना होनबदा आखांदा भारत आइबा पंतंगी मखादा थबक सिंग पांगथोकलले
ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯃꯪꯒꯣꯂꯣꯏꯗꯀꯤ ꯐꯨꯔꯨꯞꯁꯤꯡꯗꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯥꯎꯅ ꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯏꯀꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯦꯡꯕꯝ ꯂꯨꯋꯥꯛ ꯂꯩꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯄꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡꯗ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯇꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯐꯧꯋꯥꯂꯥ, ꯀꯣꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯀꯣꯛꯇꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯦꯔꯤꯌꯥꯒꯤ ꯌꯨꯝ 50ꯔꯣꯝ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯣꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯕꯁꯟꯖꯥꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯣꯏꯔꯥꯡ ꯊꯝꯅꯥ ꯄꯣꯛꯄꯤꯗ ꯂꯩꯕ ꯒ꯭ꯂꯣꯔꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯇꯣꯏꯂꯦꯠ, ꯕꯥꯊꯔꯨꯝ ꯑꯃꯁꯨꯡ ꯀꯨꯛ ꯑꯃꯁꯨꯡ ꯍꯦꯜꯄꯔꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯇꯤꯟ ꯃꯈꯩ ꯐꯥꯛꯇꯣꯛꯂꯒ ꯍꯣꯝ ꯑꯁꯤꯒꯤ ꯒꯦꯠꯇ ꯇꯥꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯣꯂꯥꯔ ꯂꯦꯝꯞ, CCTV ꯋꯥꯌꯔ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯋꯥꯌꯔꯁꯨ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯀꯤ ꯌꯨꯝꯊꯛꯀꯤ ꯇꯤꯟꯁꯨ ꯍꯨꯝꯗꯣꯛꯈꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯖꯦꯔꯨꯁꯥꯂꯦꯝ ꯍꯤꯡꯁꯥꯗ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯜ ꯑꯛꯁꯥ ꯃꯣꯛꯁ ꯀꯝꯄꯥꯎꯟꯗ ꯏꯖꯔꯦꯂꯤ ꯄꯨꯂꯤꯁꯀ ꯄꯦꯂꯦꯁꯇꯥꯏꯟꯌꯟ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯔꯁꯤꯡꯒꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯔꯝꯖꯥꯟ ꯍꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯏꯇꯠ ꯇꯠꯇꯅ ꯏꯔꯥꯡ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯍꯣꯂꯤ ꯁꯥꯏꯠ ꯑꯗꯨꯗ ꯃꯁꯤꯅ ꯑꯍꯥꯟꯕ ꯃꯨꯛꯅꯕꯅꯤ꯫ ꯖꯤꯌꯨꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯡꯕ ꯃꯐꯝꯅꯤ ꯈꯟꯅꯔꯤꯕ ꯋꯦꯁꯇꯔꯟ ꯋꯥꯜ ꯑꯗꯨ ꯇꯝꯅ ꯃꯤꯌꯥꯝꯅ ꯅꯨꯡꯅ ꯊꯥꯖꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯑꯜ ꯑꯛꯁꯥꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯕꯝꯕꯨꯂꯥꯁꯤꯡ ꯄꯣꯈꯥꯏꯍꯟꯈꯤ ꯍꯥꯏꯅ ꯏꯖꯔꯦꯂꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯔꯕꯔ ꯕꯨꯂꯦꯠꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯣꯟ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯀꯥꯞꯄ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯗ ꯄꯦꯂꯦꯁꯇꯥꯏꯟꯌꯟꯁꯤꯡꯅ ꯅꯧꯅ ꯊꯥꯖꯤꯟꯈꯤ ꯍꯥꯏꯅ ꯎꯍꯧꯕꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯄꯦꯂꯦꯁꯇꯥꯏꯟꯌꯟ ꯔꯦꯗ ꯀ꯭ꯔꯤꯁꯦꯟꯠꯅ ꯃꯤꯑꯣꯏ 152 ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯌꯦꯡꯈꯤ ꯍꯥꯏꯈꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯑꯣꯐꯤꯁꯥꯔ 3 ꯁꯣꯛꯈꯤ ꯍꯥꯏꯅ ꯏꯖꯔꯦꯂꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯃꯤꯑꯣꯏ 100 ꯔꯣꯝ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯂꯦꯁꯇꯥꯏꯟꯌꯟ ꯄ꯭ꯔꯤꯖꯅꯔꯁ ꯀ꯭ꯂꯕꯇ ꯍꯥꯏꯈꯤ꯫ ꯔꯨꯁꯤꯌꯥꯅ ꯂꯣꯡ ꯔꯦꯟꯖꯀꯤ ꯈꯨꯠꯂꯥꯏꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟ ꯀꯣꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯋꯥꯔꯄ꯭ꯂꯦꯟꯁꯤꯡꯅ ꯂꯥꯕꯤꯕ ꯕꯣꯝ ꯊꯥꯊꯈ꯭ꯔꯦ꯫ ꯔꯨꯁꯤयाꯒꯤ ꯕ꯭ꯂꯦꯛ ꯁꯤ ꯐ꯭ꯂꯤꯠꯀꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯂꯥꯟꯒꯤ ꯖꯍꯥꯖ ꯑꯗꯨ ꯂꯨꯞꯈꯤꯕ ꯃꯇꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯤꯇꯤꯁꯤꯡꯗ ꯂꯣꯡ ꯔꯦꯟꯖ ꯑꯦꯇꯦꯛꯁꯤꯡ ꯍꯦꯟꯅ ꯆꯠꯊꯅꯅꯕ ꯔꯨꯁꯤयाꯅ ꯀꯤꯍꯟꯈꯤꯕ ꯑꯗꯨꯃꯛ ꯆꯠꯊꯔꯗꯨꯅ ꯉꯁꯤ ꯃꯣꯁꯀꯣꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯀꯤꯚꯇ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯄ꯭ꯂꯦꯟꯁꯤꯡꯅ ꯂꯚꯤꯚꯇ ꯕꯣꯝ ꯊꯥꯊꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯀꯤꯚꯇ ꯂꯩꯕ ꯑꯥꯔꯝ ꯚꯦꯍꯤꯀꯜ ꯄ꯭ꯂꯥꯟꯠ ꯑꯃꯗꯒꯤ ꯄ꯭ꯔꯗꯛꯁꯟ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨ ꯔꯨꯁꯤयाꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯀꯤꯚꯇ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯃꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏ ꯄ꯭ꯔꯤꯖꯟ ꯂꯣꯡ ꯔꯦꯟꯖ ꯋꯦꯄꯟꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯔꯨꯁꯤयाꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯛꯄ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯊꯣꯔꯤꯇꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯀꯤꯚ ꯃꯦꯌꯔ ꯚꯤꯇꯦꯂꯤ ꯀ꯭ꯂꯤꯆꯀꯣꯅ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯦꯂꯥꯔꯁꯇꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕ ꯔꯨꯁꯤयाꯒꯤ ꯂꯥꯟꯒꯤ ꯄ꯭ꯂꯦꯟꯁꯤꯡꯅꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁꯁꯤꯡꯅ ꯀ꯭ꯔꯨꯏꯖ ꯃꯤꯁꯥꯏꯜ 3 ꯀꯥꯞꯊꯈꯤꯕ ꯃꯐꯝ ꯄꯣꯂꯤꯡꯒꯤ ꯉꯪꯐꯩ ꯃꯅꯥꯛꯀꯤ ꯂꯥꯚꯤꯚ ꯔꯤꯖꯟꯗ ꯃꯤꯁꯥꯏꯜꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯈꯥꯊꯪꯕ ꯐ꯭ꯔꯟꯠꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯀꯣꯂꯥꯏꯚꯇ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯚꯤꯍꯤꯀꯜ ꯔꯤꯄꯦꯌꯔ ꯐꯦꯛꯇꯔꯤ ꯑꯃꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯔꯨꯁꯤयाꯅ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯈꯣꯏꯅ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯕ ꯇꯥꯔꯕꯗꯤ ꯇꯝꯕ ꯉꯝꯗꯕ ꯐꯜꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯅ ꯔꯨꯁꯤयाꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯤꯚꯇ ꯂꯩꯕ ꯑꯥꯔꯃꯣꯔ ꯚꯦꯍꯤꯀꯜ ꯄ꯭ꯂꯥꯟꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯑꯗꯨ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯑꯦꯇꯦꯛꯅꯤ꯫ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯨꯁꯤयाꯒꯤ ꯑꯦꯇꯦꯛꯀꯤ ꯄꯥꯟꯗꯝ ꯑꯗꯨ ꯀꯤꯚ ꯈꯛꯇꯗ ꯅꯠꯇꯦ, ꯅꯣꯡꯄꯣꯛ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯈꯥꯔꯀꯤꯚꯇꯁꯨ ꯃꯤꯁꯥꯏꯜ ꯑꯃꯗ ꯊꯣꯛꯍꯟꯕꯅꯤ ꯊꯥꯖꯕ ꯄꯣꯈꯥꯏꯕ ꯑꯃ ꯊꯣꯛꯈꯤ꯫ ꯃꯔꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯊꯦꯡꯅꯔꯤ ꯑꯃꯁꯨꯡ ꯁꯤꯇꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯔꯨꯁꯤयाꯅ ꯑꯍꯥꯟꯕ ꯑꯣꯏꯅ Tu-223 ꯂꯣꯡ ꯔꯦꯟꯖ ꯕꯣꯝꯕꯔ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯑꯂꯦꯛꯖꯦꯟꯗꯔ ꯃꯦꯇꯣꯖꯦꯅꯤꯌꯥꯛꯅ ꯍꯥꯏꯈꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯦꯔꯤꯎꯄꯣꯜꯕꯨ ꯔꯨꯁꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯐꯦꯟꯗꯔꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯔꯨꯁꯤयाꯅ ꯉꯁꯤ ꯕ꯭ꯔꯤꯇꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯣꯔꯤꯁ ꯖꯣꯟꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯌꯨꯀꯦ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯃꯔꯨꯝ ꯆꯪꯕꯗ ꯑꯊꯤꯡꯕ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯗ ꯔꯨꯁꯤयाꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯨꯁꯤयाꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟꯁꯤꯡ ꯊꯝꯂꯛꯈꯤꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫
Ukraine ki President Volodymyr Zelensky na lan asida hauju phawda Ukraine latmi lising ani chamanga dagi lising hom molom sikre aduga lising tara sokre anagara CNN da aike February kunmari da Russia na landara kibaki matong mi midin manga henda Ukraine dagi chen kre ani United Nations na haire